Ngara namida wairam phongkhiba pandam pause degi maru eba pau khara khangajaraka miyamda khudo tamjike Gwata Kuki khul haina onthoklamagi mayokta RPI na RTI phakhre ngalingai matamdegi maitei singna khundaduna laklaba Imphal East District ki manungchana leiba Gwata bo Gwata Kuki village haina onthoklamagi matangda mari makhong khangnaba RPI athawale Manipur State Committee ge Vice President Chapam Kangleipalna Iprikan Ordinary Ngake Tribal Affairs and Hills ki Department da RTI amatha asiki kunda phakhre haire ngasi Kaisampata leiba RPI athawale Manipur State Committee ki President oiriba Maheswa Thongnawjam gi mayumda hiram asiga mari lenana pangthopa pau gi mifam amada Chapam Kangleipalna hai Kota bihariba asi maitei gi khul amane haukhiba chahi rising aniga subna kun go humdegi me ahumdegi haurakliba irang asita lamlai sigi khul kayada Kuki singlandarakpagi manungchanna Gwata bida lairiba maitei gi yumsingsu maithadokiduna miyoi kaya ama lanjanarakduna tunga relief camp singna changjapam lawduna lairi asuna pukning nungsina amadi khudongchadaba kaya thengnaduna lairingai sedak asida maitei singna lairamba Gwata bo Gwata Kuki village hajina puthorakpa asina Gwata gi miyamda amuki henna langtakna hale haiki mahakna hai Hiramasi matangda mamutana amadi mari makhong khangdoknaba Lingaki Department of Tribal Affairs and Hills da RTI amathadana Gwata Kuki village haibase lengang ayaba pi kharabra karigama pithoklamadi census amadi akopa marul na jingbasing adu pibiyo haina RTI aduda palle Gwata asi Imphal East da recognize tawduna kuina maitei singna leraklaba khul amane mafam maduda lairiba Kuki sing adude lising masama pamaudragani thoida thoki balanda lanjanarakduna changjapam lawduna lairakhibani masigi mamangda Gwata gi mafam singda Kuki amada taramde adugumlaba refugee sing aduna Gwata Kuki village haiduna changalakpa tarabade amukke hena charangnaba phibam amada lakloi haningai leite maram aduna matau karamna Gwata Kuki village tholoklibano haibase lengaki maikedi tengai fadana khangdaba yadraba ama oire mahakna makha taraduna mamangna palamba lengak sing aduna atamdana phurup amana khulma ming thonbada apamba maungda thonbada matau karamna ayaba piramlibano amade haujik leiriba lenga asina su hiram asida kari su yengsimbidrabra lojna lamlai sigi oirakliba MLA singna su yengsimbidrabra haibasi asabu wahang amani Gwata Kuki village haiba ama leramliba ase legally thengnaduna semdoknaba hotnabagi saruk ama oina RTI thaba asi haurakpani hairaduna Gwata gi ichil inausingna thamoi kaiba kaya leirabasu makhoina tawriba asoiba aramba khudimak thengnagani amasung pungning sonthaba tawduna amato oina thengnaminase thakriba RTI aduna ahoba khongthang ama oiduna asumba phangdriba phawba changsingani hana su phongdokhi makhatarapa pawda Myanmar dagi changsilakhiba Kuki josingsu halan kinaba India lengangna thabo paikhallu MMTU Kashmir gi pargam da haukiba April kungani thoida Pakistan sogatpani haiba terrorist na mizam kunga taruk hat kharaba matungda India lengaki Ministry of Home Affairs na India gi state amasung Union Territory singda lairiba foreign national singbo khandoktuna paikhalakliba thaba asiga mari lenana Manipur gi manungda logi wangbada Myanmar dagi changsilaktuna lairiba Kuki jo sing asibusu khandoktuna masagi maramda halan kinaba japchaba thabo paikhallu Manipur da Myanmar da best tawba maintain sing Manipur gi ngamkhai lansilaktuna mija miyam gi mathakta landarakpaga loinana Burmese foreign nation lakayana logi wangbada changsilaktuna khunda silakli Manipur asisu India gi saruk amani haibase India lengang kaupi kano haina maitei mitei tribe union MMTU na phongdorakle chirol asin hai paragam gi thodok matungda MISN na khalakliba khongthang ase Bangladesh amadi Myanmar dagi lakpa Muslim illegal migrant singda mapung oiba miyeng thambogum tawre Myanmar gi illegal migrant haibase Rohingya Muslim khaktang oifam thokte adubu logi wangbada Manipur da lepalaitena tangka kayarakta Myanmar dagi changsilakhraba Kuki jo singa sibodui India lengangna foreign nation ama oina upa ngamdre Pakistan da base tawba terrorist LAT Hijab ul Mujahideen Jaish Muhammad na chingba group singbudi sathiba terrorist oina haksina lawri aduga Myanmar da base tawba KNAB PDF CDF na chingbana
Manipurgi ngamkhai lansilaktuna lamdam asigi yelongmisingda terrorismgi thabak chatharakpadadi India langangna khangsina usinaduna laithokpa yengduna laithokpa ngammi paragam tholokidama India langangna hawkhiba May 8 Operation Sindhu chathaduna Pakistan base tauba terrorist singi camp singda ngamkhai lansiduna chaungna landakhi terrorist kaya hatkibaga loinana chaungna ama ata thoanki adubu Manipurda logi wangbada changlakpa kai hena taubasingna miyoi chani humpu hena hatkraba miyoi lising kayage mayum maikai tumna maithaduna mangankraba asiguma thaudu asidi India langangna chap chaba thabok lakhotpagi thawong amata uba phangdri hairi Manipurda elege migrant lakaya na ngamkhai lansilaktuna leptuna khunda silakli haibasidi India langangna pangthokpa census report amadi mitna uba thawdoksingna miyam punamakna khanglaba ngaktani Manipur langangna mitop khandoknabagidama hawkhiba lising aniga subna kungahomdoigi February 13 cabinet subcommittee ama semkhi committee asina thijinbada Kuki taba singi district singdagi elege migrant lising aniga samri marfu khandokhi adubu makha taba elege migrant khandopagi thabakti adum sathakidrei makha tarakpa pauda beli khakna tana atai mafam singda mamita de ZCA COCOMI na maite khaktagi oiba agenda da Manipur pumba pung nifu nipangi banlaw thokiba do state drama ni subnagi Manipur gi apunba pak sawba lamgi chada tarak oiba maitaina khundaba tampaki mafamda chatnarabasu lemhauriba saruk singda bangi mamita de haina Zomi Chief Association ZCA na karemnarakhre ZCA na thadorakpa cherol amada mathaki wafam asi phongdoloduna COCOMI organization asi maitai khaktagi oiba organization amani Manipur gi oiba organization ate Coordinating Committee on Manipur Integrity haiduna miyambu lana lamjing loidavani masigi mahut Coordinating Committee on Maitai Integrity haigadavani haiba wafamchu thamlakli cherol aduna makha taraduna matam amada Manipur na hairamba claim tawramba adu ngasidi cheda khak ngairabani Manipur ga apunba lamgi chada maudragi singi sadukta khundariba yelhau tribal community singna matam kayagi mamangdagi discriminatory rule bo reject tawkhrabani COCOMI hariba maitai civil society organization asimakna kumjalising aniga subna kungahomdoigi June thada jo miyamgi mathakta phongna Manipur gi national war laukthokibani jo miyamgi asingba justice amadi manaba governors amagi damak tokhaiba union territory ama semba haibasina oigani masina tungkoinabagi oina jo miyamgi dignity amadi ikai khumnaba amadi Santi laiba punsi mahing amada lehemba ngamgani hanasu cherol asina makhatana phongdorakle makhatara papauda mafam ahumdagi asiba ahum phangle ngarang amasung ngasi tunga ba mafam singda asiba haksang ahum lairamle hairi makhatara papauda governor amasu chief secretary Delhi chatkhrei ningthokaba numita halakkani tha asigi kunda governor AK Balana Urukulgi Seroi Village ki Heritage Park ta numit mangani chathagadaba manga suba state level Seroi festival lising aniga subna kunga manga hagdopa tharamgi pau lawba chapa pamisingbu DIPR gi director na sinduna tonghankiba Manipur state transport haina thaba transport loisangi bus ta Manipur haiba wahi muthakadabani haiduna mari suba Maharegimen hairakpadagi maikai kayadagi miyamna yaningdaba phongdorakpaga loinana COCOMI na demand ani takchinduna ngarang ahing nungyaidagi Manipur pumbada pung nifu nipangi jena strike khongjang jangsilingai chelak asida ngasi pung ani tarakpadagi Imphal airport agi Delhi gi damak paikhiba Indigo flight amada governor amasung chief secretary PK Singa Delhi gi damak Imphal thadokre hairi